Tamenglong district ki Tausem subdivision ki rangkai kurang khunda ngasi Nscn amasung ZF ki marakta akan pamong dunong may kap na create hoduk adu de Nscn ki kader ama Sokle haina pawasna makatari Kuki leaders kharana kotu tanaram dana enhais hangdokle haibado kotu na yabang amloi leaders kharagi wafam sing aduna Kuki volunteers marakta asaw basu yawre aikhoi gi demand phangdri fawba national highway blockade tawkhigani kotu committee on tribal unity BJP ki lengang na Manipur soidana kangani BJP na taba topa political party na Manipur kaina ba silam labaso BJP lengang na Manipur soidana kangani lakadariba general election da su BJP na chauna mai pak tuna government sembaga loinana BJP ki lengak na Manipur soidana kangani miyam na BJP da thajaba thambiu haina BJP Manipur Pradesh ki general secretary P Premananda Maitai na phongdokre wafam asing asi Oinam assembly constituency da BJP ki mapanggal kalhanduna anauba awonba Oinam AC ama ohenbaga loinana lakadaba election da BJP gi MLA ama puthoknabagi pandam da BJP gi dedicated workers meet ki thoram da saruk yaraduna phongdokhibani P Premananda Maitena makha taraduna Manipur se malengi laiba kaya ga changdamna bada mangjil thaba lamdam amani haukiba chahi ahum henba asidagi ngasi fawba thokliba pam daba thodok asibu loishinba pamdaba political party kayana BJP bu mingchat thina bohonari lakadaba general election asida so atopa political party amatana BJP bu maithiba piba ngamloi TV discussion amadi miyam tinba mafam kayada BJP bu lana uhanaba sandokpana kanaroi Manipur atopa political party kayana irang kaya sagatuna Manipur asi hanagum tangdu laitana Manipur da laiba miyamna BJP da thajaba thamduna laiba asibu mangjil thaba Manipur ama ohenaba honabada amato oina leminasi Oinam ACG oina su BJP gi damak chahi kaya kathokpaga loinana party gi damak thabak tawjaraklaba kumukcham jibonbu mai pakhanduna Manipur asi mangjil thaba lamdam ama amadi chawkatpa Manipur ama ohenbada mateng pangbiu haiki saruk yakiba BJP Manipur Pradesh ki general secretary K Sharad Kumar na makhata na haikibada Oinam AC da matik chaba miyam ga loinana thabak tawgadaba amadi Manipur gi damak khanba ngamgadaba misak hairagadi Case Jibon khaktani Oinam AC da lairiba miyamna BJP candidate oina puthokadariba Case Jibon bu mai pakna bohonna duna BJP gi mihut soidana ohelak labadi minister amadi soidana pinaba ikoina honagani haiki BJP Oinam mandal na senduna irengbam da laiba mandal gi office ta pangthokkiba thauramduda kumukcham Jibon national secretary BJP Rashtriya Krishan Morcha L Minakanta Maitai Vice President BJP Manipur Pradesh K Sharad Kumar General Secretary BJP Manipur Pradesh S Sovana Devi President BJP Bishnupur District TS Mangi President BJP Oina Mandal Amadi TS Rajesh President BJP Kisan Morcha Manipur na thoiba mithunglen sing oina saruk yakhi Lai Assembly Constituency ki chingkhai khulenda lengang na mieng changdribasi yum kun ngamari khaki mioi cha marom khaktamak laibadagira Imphal Mayol lagi yamna lapaching Mangi natrabasu khungangi manung hanjinba mafam amasu oidaba Imphal East District ki Lamlai Assembly Constituency ki manung dalai riba chingkhai khulen hariba khulasi dalengakna mai sang lambi thong amadi thaknaba isingna chingbagi matangda hawjik fawbada mieng changlaktribasi khulasi yamna pikpa supna tagi yum kun ngamari khaki mioi cha marom damak laibadagi oigadawribra haina khulasi ki khunja singna hangna hawri khulasi da mayok nariba khudongcha da basingi matangda khulasi ki khunja singna wakalakpadagi mamang thagi nipan mapan amadi taraga mathoida pauche sina khunja singi wakat sing miyamda paudam khrabani numit humni chupna tawkhiba report adugi matungda lenga ki PHED loisangi baikai dagidi engineer khara laktuna khulasi bu chuf well hutnaba khunja singa wari sanaram le hairi mai sangama sung lambi thongi matang da dinga sinung thil fawbada mari leina balenga ke authority amata khongul ta haudre local MLA na su khungang sila laktuna miyam ge awara pa yengsil da dri haina phongduragli PHED gi engineering sing laklam labasu khunja singna thangna na ba ising gi damak chu well hutpagi thabak su paikhat haudre India lenga na haudokpa jal jiban mission gi makhada miyam da thangna ba afaba ising pinana ba thabak paikhat pada khulasi khangauda badagi chitha haure haibagi wafam mari leina baloisang na phongdorakhrabani chahi tara rongi mamangda semlambani haiba khul asigi lambi di hawjiksu sangari chatpada puthaduna chingkhatna bagi fibam da leihawri khungang asigi amata ngarba chingkhai lokmang primary school su lenga ke oja masak uraktaba chahi fajilagle leiba asigi prime minister Narendra Modi na yumthong khuding da thakna be ising phangangani haina phongdokrabasu khungang asigi oina di ising gi toti pipe phawba masak uba phangdri khungang asigi amata ngarba hand pump asisu chahi taragi mamangda hutlamba oibana isingda manam chelakpadagi fibam chadre haina pauche sina report tawkhibani laibak thibade hojik khawba chingkhai lokmang primary school da oja ama transfer tawrakhrabasu mahei sangasida laktuna angang sing takpi
tambiradri Houjik fawba mahayasang asi thonglonduna leiri chahi taragi mamangna semlamba lambi asisu amu hana semjinaba honadri semlingai matamdasu roller yaudana koilas thaki hana khunjasingna phongdorakhiba laikre Imphaldagi kilometer taraga mapan rom tabak chalaga laiba khungang asi Manipurgi wangmada laikhibagum inthokduna thamli lamlai esagi MLA su bot matamda bot khomba laklambadagi ngasi fawba laktri pauche sina report tawkhraba matungda fawba local MLA na khungang asida khongdaradri chingkhai khulengi khunjasingna pendaba kayaga loinana laingangna khungang asida thamliba mieng asi pende Pauche asida phongdokhiba wafam Chief Minister Waikem Chana ubiduna mieng changbirakadra khalubani adubu hanagum hamu taraga tokle lairaba imung ngakta leibana angang sing mahai tamhanaba honabada asuki mati awaba mayoknari angang macha sing asina tangai fadabadagi cycle da mahai tamba chanaраbasu lambi fatabana mi paiba pungnari khungang asi Manipurgi manungda lairibani Kanna mieng changbiu khunja sing asisu miyoibani thangnaba ising phawbudi pibinaba thorang paikhat piu hainasu phongdongnarakli UZ ahum fare police control room gi charol amada ngasi security force na Laren Sajik may lekai degi konsam boy Elias boy kunthaga mapan kauba pes KCP apun bagi kedar amalamdeng kunau area degi fare amaromda ngasi security force na nambol PS na kon manawre may lekai degi nawrem Priyo Kumar Elias nawba kunthaga taret kauba KYKL gi kedar amasu fare hari loinya na ngarang Bishnupur district ki irengbam makha lekai degi khangembam Subas Elias Thanil yangkhai gamari kauba RPF PLA gi kedar amasu security force na kwa kaithal mayai koibi area da thihumbagi thabak chathabada fare hari bus mathak makha onbagi thodokta miyoi nipan laikhidre tarana sokre Himachal Pradesh ki Samba district ki manung chanba mafam amada private bus ama mathak makha onbagi thodokta driver Amadi conductor yauna puna miyoi nipan laikhidre tarana so open nangkre thodo asi ngasi ayuk pung 3 kuntra rom taba matamda Samba district ki manung chanba Bairagar digi Samba tamna thorakpagi lambida thokibani Debi Kothi area da leiba Saloons Mor manakta thokibani official singi matung ina punna miyoi taraga nipan tongba Sarma bus service na operate tawba bus ama Bairagar degi Samba tamna lakpagi lambi paring da leiba akutpa kongkut ama thaidok na bahonabada hariba bus adu mathak makha onduna laibak thiba thogdo adu nangkibani manak nakpada leiba miyoi singna kudakta thogdok thokpada police ta pau pibiga loina nami kanbagi thabak chathari NDRF police home guard fire service amadi revenue department gi apun team amana rescue operation gi thabak makha tana chathabaga loina na aso pan nanglaba miyoi tara adugi manungda miyoi taruk manak nakpa hospital da mathau taba ana layeng gi damak pukhat ki haina phongdoragli Samba district authority gi maikai digi thogdo adugi matangda investigation chathaba hokre hari Assam ki ising ichaw da sikhiba mising marfu taraga nipan yokre Assam ki district kaya da ising ichaw ki phibam khudong thiningai oina dumak leibaga loinana ngasi fawba da ising ichaw si da sikhiba masing marfu taraga nipan yokre ising ichaw sina Sivasagar Golagad Hozai Nagaon Demajid Jorhat Lakshmipur na chingba district singi khungang chamriga humpuga mari sokhanduna miyoi lak 1.55 hena waba mayok na hali hariba district sing asigi manungda Golagad Sivasagar Amadi Jorhat na khwaidagi yamna sokpa district sing oiri Assam lenga ki maikai digi tongan be relief camp yangkhiga manga hena hangduna ichawna soalaba sing da changjafam pibada natana relief distribution center taraga nipan dagi awaba taraba sing da mathau taba polam sing phangana bohonari ising ichaw asina lawfam hectare 10,748.64 hena thumjin khrabani Mahairoi singi khongjangna nongmai kakhiba thiat kadabani POK rights body Pakistan occupy Kashmir POK da thokliba irang asi nongmagi pakthok chawthorakpaga loinana Pakistan lenga ki mayakta mahairoi singnasu akan ma khongjang changsin krei mahairoi singna Pakistan lenga ki mayakta mafam adugi miyot minai yaningde amasung micham singi punchi ngak senduna tangdu leitaba region ama ohengadabani haiba demand tawraduna changsin kiba khongjang bu police na nongmai kaptun namthana bahonaki police na nongmai kapada mahairoi yauna micham kaya aso open nangkiba bu Human Rights Council of Azad Jammu and Kashmir HRCAJ na akan bamong yaningda phongdok pagaloina police ki thawong asi POK da lariba miyam gi human rights khongoi na bani haina sumaral sirakhi police na mahairoi gi khongjang laksin na bahona bada fu chaikhiba amasung nongmaina kaptuna so open nanghan khiba bu human rights body na yaningda bu utpagaloina hiramasigi matang na thigana balengak ta taksin krei POK gi Puncha sector da mahairoi singi mathakta Pakistan gi force na ot naiba kaya chothakiba bu mieng changna ba rights body asida mahairoi singna phongdorakhibani